ꯃꯌꯥꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯑꯃ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯄꯥꯝꯅ ꯊꯛꯅꯔꯤꯕ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯏꯁꯥꯗ ꯀꯃꯥꯏꯅ ꯍꯦꯟꯅ ꯀꯥꯟꯅꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ ꯂꯧꯖꯔꯤꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯦ ꯒꯨꯜꯃꯣꯔꯤꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯁꯤ ꯈꯛꯇꯪ ꯆꯪꯉꯤ ꯁꯤ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯕꯤꯔꯛꯏ ꯁꯤꯁꯦ ꯃꯔꯨ ꯑꯃꯅꯤ ꯈꯛꯇꯪ ꯆꯪꯉꯦ ꯒ꯭ꯂꯥꯁ ꯑꯃꯈꯛꯇꯪ ꯁꯦꯝꯕꯒꯤ ꯀꯌꯥꯝ ꯁꯦꯝꯕꯤꯒꯗꯕꯅꯣ ꯌꯦꯡꯕꯤꯔꯣ ꯁꯨꯒꯥꯏꯔꯒ ꯏꯁꯤꯡꯗꯨꯗ ꯍꯥꯞꯄꯤꯈ꯭ꯔꯣ ꯄꯥꯎꯗꯔ ꯃꯍꯨꯠꯇ ꯑꯗꯨꯝ ꯃꯔꯨꯁꯦ ꯑꯣꯏꯅ ꯂꯧꯕꯤꯌꯣ ꯑꯩꯒꯤ ꯑꯣꯏꯅ ꯇꯦꯠꯂꯤꯒꯤ ꯚꯤꯇꯥꯃꯤꯟ ꯁꯤꯁꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯅ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯦꯅꯤ ꯒ꯭ꯔꯤꯟ ꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯆꯣꯏꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯕꯦꯛ ꯅꯠꯇꯕꯗꯨ ꯃꯤꯅꯤꯠ 5-10 ꯐꯨꯠꯄꯤꯔꯣ ꯆꯥ ꯂꯣꯟꯕꯒꯤ ꯃꯑꯣꯡꯗ ꯇꯤ ꯕꯦꯛꯇꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯣ ꯃꯁꯤꯅ ꯏꯁꯥꯗ ꯕꯦꯇꯔ ꯗꯥꯏꯖꯦꯁꯟ ꯑꯣꯏꯍꯜꯂꯤ ꯆꯥꯕ ꯍꯦꯟꯅ ꯇꯨꯝꯍꯟꯕ ꯏꯟꯐ꯭ꯂꯦꯃꯦꯁꯟꯒꯨꯝꯕ ꯍꯟꯊꯍꯜꯂꯤ ꯁꯨꯒꯔꯒꯨꯝꯕ ꯅꯣꯔꯃꯦꯜ ꯑꯣꯏꯍꯜꯂꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯀꯟꯈꯠꯍꯟꯕ ꯈꯣꯡ ꯈꯨꯠ ꯆꯤꯛꯄꯒꯨꯝꯕ ꯐꯍꯜꯂꯤ ꯃꯁꯤꯗ ꯍꯦꯟꯅ ꯀꯥꯟꯅꯕꯗꯤ ꯒꯨꯜꯃꯣꯔꯤꯁꯇ ꯌꯥꯎꯔꯤꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡꯁꯤꯒ ꯒ꯭ꯔꯤꯟ ꯇꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯒ ꯄꯨꯟꯖꯜꯂꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁ ꯑꯦꯕꯖꯣꯔꯕ ꯑꯣꯏꯍꯜꯂꯤ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁ ꯑꯦꯕꯖꯣꯔꯕ ꯇꯧꯗ꯭ꯔꯒꯗꯤ ꯀꯥꯟꯅꯔꯣꯏ ꯏꯁꯥꯗ ꯑꯦꯕꯖꯣꯔꯞꯁꯟ ꯇꯧꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁ ꯀꯥꯟꯅꯕꯁꯤꯡꯗꯣ ꯂꯧꯍꯧꯕ ꯉꯝꯃꯤ ꯑꯗꯨꯅ ꯁꯤ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯕꯤꯌꯣ ꯕ꯭ꯔꯦꯛꯐꯥꯁꯠ ꯃꯤꯗ ꯃꯣꯔꯅꯤꯡ ꯇꯨꯝꯃꯝꯗꯥꯏꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯩ